militant single attack the label gi kunza ahum sire yung kaya mai thakre Kangpokpi district ki label khulda koki militant sing ne wasing attack tatadna yung kaya mai thakhibo loidana maitai manau yauna myoi ahum hatkre label bilas ta kulai matik sana paiba koki militant sing ne wasing na landa aduna khul adugi yung kaya mai thakhiba loidana maitai manau yauna kunza ahum nongmena kapchana hatkre lekidra wasing adudi lekhongang haukip mahaki nupi tinmari haukip amasung jangmilan haukip paw myoi amagani amaromda thodo adu thoklingi marakta loba video ama viral oiraki video footage adu da hingsa gi thawong sing chathariba marak aduda makuta kulai paiba koki longang myoi amana atopan nongmai paiba myoi amada onsen duna adom da kapsalu som da kapsalu haiduna command tawduna lawgi saktam adu ubo phangki nongmai round kya kapsalu matungda nongmai kapliba myoi aduda haiba nupa aduna makut tangkal aduna well done haina thagatpa pongtok pasu video aduda ubo phangli thawdo aduda senaba sing khudakta phanana CM na security agency sing the pautak pikre Kangpokpi district ki loibon khulen da khulai paiba sing micham ha kibat amadi yung kaya mai tha kibat thawong chief minister Y Kamchan akan mong da condemn to wolena jenaba sing khudakta phanana mari lena ba security agency sing the pautak pikre CM secretary in thadro wasel amada mataki wafam ase chief minister na phongtok ki bolena micham miyam gi mathak ta chathari ba attack adu pangdaba amadi ngakpi ba ngamori da thawong amani khulai pai da micham miyam gi mathak ta onchenduna mihat mipun chatharakpa ase miyai ba khunai yapam thokti haiki asigum tamchiraba thawong chathagiba asibda senaba sing lengang lemna tharoi haiba wafam chief minister na phongtoki bolena thodo adu kanana chathabano haiba ticket pagalena jenaba sing phanana khudakta paksana thihumgi thabak sing chathanaba su state police amadi central security agency sing the khanki loinana khudong thina obo afam sing the security arrangement gi thabak hena kankat amsu mai lena ba authority sing the direction piki thodo adu the soklaba imunung sing the khudakki oiba pibiyaba biliki mateng pina basu marilena basing the mahana kanki KCP PWZ MC unification Thawal Bisal Mega Mark mai lena section wapam thamlakli Thawal keche manakta Bisal Mega Mark hangtokpada sena basing mathakta akanba mieng changbagaloina khut tharakpada aso open misimina yarakpada majugi Texas KCP PWG na MC unification puroi hairi loop asigi PRO singkai nganban thator wasel amada hai hokiba me tratrok da loop asina media khutang da Thawal keche manak sari Bisal Mega Mark asikechel sida kilometer taruk lapna hongtokhinaba Bisal Mega Mark hangtokpada senaba singda mangjungrana khanbale kre masi pawada kechel miyamgi kholawbu nathaiba manwa thong chautharak libasingda warning oina Thawal municipal council chairman oiriba Thawal athokpa maya lekai khaimam leyak leba khangimam bisorjit apokpa lekhidraba KS kunja bihari ki yumda bom thamlambadu lup asigi special task force ki khupu aman chatharakibani hairi serol asina hojisa matam leiri haiba wafam thamladuna Thawal ketel da sahi ke adagi lalolitik toraga imung manung puraga lakliba melising marigi imung manung gi hingnabagi lambi thadatlaga asangi guwahati dagi nan manipuri amana yamlo senpam thadaraga Thawal ketel gi 0 kilometer da hangliba Bisal Mega Mark haina mingtholaba ketel mingthonba ketel asik kilometer taruk lapna hongtoko haibani lukki wafam de Thawal ketel asik khakki wafam natana kanglei miyamna lalolitik togriba ketel singi 0 kilometer da makhal amatagi Bisal Mega Mark hangba yaroi haibasini Rail lambi da miyoi ahum siduna leiramle Jarkang Bokaro district ngasi ayuk rail lambi amada miyoi ahum siduna leiramle haina police na pongtokri police official sing na pongtokpagi matung ina phibam solabasi baksa sing adu branchi Bokaro line da leiba Radagaw railway station manaktagi phangkibani makoi ahum ngarang namidang train amana tholambadagi siba oiramba yai haina thajari thodosigi matang da hojik thegatpe thabak sathari lekhidraba miyoi ahum dugi manungda amadi Babulan Sone Kawi Bokaro district ki Mahabatan khungundagi na haiba khangle adu atopa ani dudi masam khangba ngamdre haina mahana phongchoki nupi pikliba masa sing hatpagi tukona miyoi ama sibu serak pikre ma kiloina be amadi piklibi masa nupi ani hatpagi damak Uttar Pradesh ki Ahoba district ki court ama miyoi ama sibu serak pikre haina official sing ngasi phongtokre official sing adugi matung ina kanbik adugi mamingna Devendra Biskam Kawi Mahoba district ki Kolbani Nagar police station gi manung chana leba Samda Nagar dagini cholising ani kulumdagi July 3 mahana mahakiloina bi Rajkumari amadi masanapi Sonsik sahi taruk amasung Ayusi sahi mapan bu grinding stone amana makoi gi makok sing adu thomdon hatkibani haiba official sing aduna phongtoroli makoi na haiki imungonongi oiba wafam sing gi matangda Bisakram amasung haki nupi gi marakta toina khanei haiba numit adu dasu amuk hana kana bolwena sawodagi Bisakram na mahaki nupi amadi masanapi sing adu hatkibani thadosiga mai lenana Kotwali Nagar police station na case ama register toki amadi police na thigatpagi thabak chatharaba matungda solising ani kulumde
ꯗꯒꯤ ꯑꯥꯒꯁ 23 ꯗ ꯆꯥꯔꯖ ꯊꯥꯒꯠꯈꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯨꯡꯗ ꯋꯥꯌꯦꯜ ꯆꯠꯊꯔꯕ ꯃꯇꯨꯡ ꯖꯨꯟ 3 ꯗ ꯀꯣꯔꯠꯅ ꯕꯤꯁꯥꯈ꯭ꯔꯝꯕꯨ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯂꯣꯏꯅꯅ ꯁꯤꯕꯤꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯈꯤ ꯁꯤꯕꯤꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯊꯛꯇ ꯀꯣꯔꯠꯅ ꯃꯍꯥꯛꯄꯨ ꯂꯨꯄꯥ 50,000 ꯒꯤ ꯐꯥꯏꯜꯁꯨ ꯂꯧꯈꯤ ꯀꯦꯁ ꯑꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁꯀꯤ ꯑꯣꯄꯔꯦꯁꯟ ꯀꯟꯚꯤꯛꯁꯟ ꯀꯦꯝꯄꯦꯟꯒꯤ ꯃꯈꯥꯗ ꯌꯦꯡꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯀꯦꯁ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯒꯣꯚꯔꯟꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯗꯤꯅꯦꯁ ꯀꯨꯃꯥꯔ ꯁꯤꯡ ꯑꯃꯁꯨꯡ ꯑꯦꯁꯤꯁꯇꯦꯟꯠ ꯒꯣꯚꯔꯟꯃꯦꯟꯠ ꯀꯥꯎꯟꯁꯤꯜ ꯁꯨꯔꯦꯟꯗ꯭ꯔ ꯔꯥꯖꯄꯨꯠꯅ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤ ꯃꯔꯥ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯥꯗꯣꯛꯄꯤꯅꯅꯕ ꯍꯣꯠꯅꯕꯗ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔ ꯏꯟꯁꯄꯦꯛꯇꯔ ꯎꯄꯦꯟꯗ꯭ꯔ ꯄ꯭ꯔꯇꯥꯞ ꯁꯤꯡꯍꯅ ꯃꯔꯨꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯈꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤ BJP Tamil Nadu Unitki President Oiramba Annamalai Party Dagi Tokre BJP Tamil Nadu Unitki President Oiramba K Annamalai Party Dagi Tokre Mahana BJP ki primary membership Dagi Toksarage haiba Tharakhiba Cherol adu BJP ki National President Nitin Navin ngasi ayawa pikri BJP Dagi Tokraba Annamalai na Regional Political Party amal linkalakpa yai haina thajanari IPS officer Oiramba Dagi BJP de yaurduna party asigi state unitki president phabu Oiramlaba Annamalai na pham thadokibasi hantak pangthokiba assembly election ga mai lenaba yai haina thajanari hantak pangthokiba mikhelda C Joseph Vijay na luchingba TBK na single largest party oikibole na BJP na sumutagi seat amaka phangbangki hanagi IPS officer asina anoba political party ama linkalakpa yai haiba haina report amana phongchorali